Hello ma'am. I see ngasi iOS 13 gi ai asangba review ma tawsarakpani review ma haptharake sum khara haptharake khara akangba anowba khara hijarake mathang dom kona makhan macha zum semjarake kai anowba laire do koi iOS 13 gi ko Apple gi iPhone kangku gi adu semdarake aduna yeminarsi friend iOS 13 gi review tawtharake asangba review ni sine English gi ju hapkare sine maiteron gi tawtharake je mathang masigi wallpaper jin naibane si asangbaje quite fast koina iOS 13 gi hamba difference ubide si nakan gi space sigra sawre mamangdagi mangde si jina handa kra saw thaine pm bane ro handa na saw be hele si ko iOS 13 ne do yengmina ro sime wifi bong to on to ada quite naiba ma hairage si wifi je smain changaga smain ong namjalaga hojiti wifi je stage da setting na sangna do yare smaina dong wifi je off on to ge dum yare si hana yaram dabne hukti yare samana na bluetooth ne bluetooth smai koi kari se bluetooth smai namjal laga na on off on to ge dum yare si mdi phadana nai re aduga topa anoba ngona si je sine hojik sine ga koi volume gi aina si hapo wen to si ni phadana nai bene si ni phadana nai re ai ge khan ni nek tana batawra to ai ge si je dum koi 13 ne dum yengmina se si ge ai sakar se general la sanga ko sira software update cha sanga so latest ne si 13.1 je September 30 de lak ne hai si je bug khar yawe hai do khangde yengmina se si naiba ba do ne sai wallpaper da no yam yaron ai wallpaper da sida ko live to no yar ha ne mamang e loi mang re si ga de live ko de sina de da ade masi ga no yar re ko masi ga su sina de adrage koi si dark appearance adu ya ba du da ka yar re sina de nai ne still ge si asang ma ne tok thari sina nan me hele aduga anai ba amna si koi dark mode yar re ti si sanga ju direct to yare koi si dark mode chen nai ne yona si dark mode ne si koi khane yaw de na ko iOS ke do ti yaw re si de no ai do si nai re ko je do message to no wam yaw ro si koi si ta si sem ba ya ba ka ko wati bare ende si dark mode lok thokas ai se smaina to ba ya ba ka aduga e ba sune koi message koi si ai je si to Apple keyboard ne si smaina to wi ba re ba wang di si hana bi Google de bi yaw re shift key de bi lo yaw re handak si ano bon yaw re aduga si ai 6s plus moina smaina 3D touch yaw ro kai khalam ne yaw ri hojipu ro hojik ti ano bong la kaino hoi haptic touch na ko haptic touch na no wam la moi si koi si ji 3D touch ne ba ro si haptic touch tong sanga yeng thara ja haptic touch ta ko koi si 3D touch na I raga dum ya na si to 3D and haptic touch ne ha si je koi si je hoji on la ya si off tham to jo ne hoji si ya do re ba kaina no wa hoji phone da no by phone 8 ki matung do rang ne ti ni matung le man si 3D touch lo ke ba kai do ya ne na hai ba adu gi ne ma si gi oi ni kana re to ado haptic touch di nuai te koi 3D touch no nuai ba hele si 3D touch on to ga si to ba si koi si sem to ke ya ko yam man ge pot ke do si di hana ni sina nai ba hele sina vibration ju hen ba hele ba 3D touch on le ba lai ado matung da koi si lai re to pri kai ge no lai no ni khang le screen recorder da si adre koi aina sina da ma ta ne si uri mirroring ga to si na power gi ron le jare sina camera gi slow mo so lo se to ba yare sina dark mode ki du yare sina volume gi se iPhone na ha re ma si le jare
ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯅꯧꯕꯁꯨ ꯂꯥꯛꯑꯦꯅ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛ ꯑꯅꯧꯕ ꯍꯥꯏꯕꯁꯤ ꯕꯣꯂꯨꯝꯒꯤꯁꯤꯅ ꯃꯁꯤꯃꯗꯤ ꯅꯩꯔꯦ ꯃꯁꯤ ꯍꯥꯟꯅ ꯌꯥꯎꯔꯝꯗꯕꯅꯤ ꯁꯤ ꯄꯤꯛꯊꯈꯤꯕꯁꯨ ꯌꯥꯎꯅꯤ ꯑꯗꯨꯃꯥꯏꯅ ꯄꯤꯛꯊꯔꯒꯁꯨ ꯂꯩꯒꯅꯤ ꯁꯨꯝ ꯆꯤꯡꯊꯔ ꯄꯤꯛꯊꯔꯛꯄꯅꯤ ꯑꯗ ꯁꯤꯃ ꯂꯩꯔꯦ ꯃꯁꯤꯃꯗꯤ ꯅꯨꯡꯉꯥꯏꯔꯦ ꯁꯤꯅꯦ ꯑꯅꯧꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯅꯧꯕꯅ ꯍꯥꯏꯅꯔꯤꯁꯦ ꯍꯧꯖꯤꯛꯀꯤ ꯗꯥꯔꯛ ꯃꯣꯠꯇꯨꯕꯨꯗꯤ ꯁꯤꯖꯤꯟꯅꯗ꯭ꯔꯦ ꯑꯗꯨꯒ ꯑꯦꯞꯁꯨ ꯌꯥꯝꯅ ꯐꯥꯁ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯀꯔꯤꯌꯦ ꯁꯤꯒꯤ ꯑꯩꯈꯣꯏ ꯖꯦꯅꯔꯦꯜꯗ ꯆꯪꯉꯒꯀꯣ ꯃꯥꯏ ꯑꯥꯏꯐꯣꯟꯒꯤ ꯁ꯭ꯇꯣꯔꯦꯖꯇ ꯌꯦꯡꯀꯥꯟꯗ ꯑꯥꯏꯐꯣꯟ ꯁ꯭ꯇꯣꯔꯦꯖꯁꯤꯁꯨ ꯌꯥꯝ ꯀꯟꯗ꯭ꯔꯦ ꯃꯈꯥꯗ ꯍꯧꯖꯤꯛ ꯁꯤ ꯁꯤꯁꯇꯦꯝꯁꯦ 5 ꯃꯨꯛꯇꯪ ꯀꯜꯂꯦ ꯑꯗꯣ ꯃꯈꯥ ꯇꯥꯕꯁꯤꯗꯤ ꯁꯤꯗꯤ 4ꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ 8 ꯃꯨꯛꯇꯅꯤ ꯀꯜꯂꯤꯁꯦ ꯁꯤꯗꯤ ꯑꯩꯒꯤ ꯂꯣꯛꯀꯨꯝꯕ ꯑꯇꯣꯞꯄ ꯗꯇꯥ ꯀꯦꯁ ꯃꯌꯥꯝꯅꯦꯕ ꯁꯤꯅꯅꯤ ꯑꯗꯨꯒ ꯁꯤꯁꯨ ꯁꯤꯁꯇꯦꯝꯁꯨ ꯐꯥꯁ ꯌꯥꯝ ꯑꯣꯏꯔꯦ ꯍꯟꯗꯛ ꯈꯔ ꯃꯃꯥꯡꯗꯒꯤ ꯍꯦꯟꯅ ꯑꯣꯏꯕ ꯍꯦꯜꯂꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯀꯔꯤ ꯔꯥꯝ ꯃꯦꯅꯦꯖꯃꯦꯟꯁꯨ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝꯅ ꯑꯗꯨꯗꯒꯤ ꯁꯤ ꯀꯦꯃꯦꯔꯥꯗ ꯀꯩꯝꯇ ꯑꯍꯣꯡꯕ ꯂꯩꯇ ꯃꯥꯜꯂꯦ ꯀꯦꯃꯦꯔꯥꯒꯤꯗ ꯈꯔ ꯑꯍꯣꯡꯕꯒ ꯂꯩꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤ ꯁꯤꯗꯒ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒ ꯚꯤꯗꯤꯑꯣꯒꯤ ꯔꯤꯖꯣꯂꯨꯁꯟꯒꯗꯣ ꯆꯨꯁ ꯇꯧꯕ ꯌꯥꯕ ꯑꯣꯏꯗꯤꯀꯣ ꯑꯗꯨ ꯑꯣꯏꯗꯤ ꯐꯗꯧꯅꯤ ꯑꯗꯨꯁꯨ ꯌꯥꯗꯦ ꯑꯗꯨꯝꯕ ꯌꯥꯍꯟꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯔꯤꯖꯣꯂꯨꯁꯟ ꯃꯊꯛꯀꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯗ ꯃꯣꯏꯒꯤ ꯆꯨꯁ ꯇꯧꯐꯝꯗ ꯌꯥꯕꯗꯣ ꯅꯨꯡꯉꯥꯏꯔꯗꯤ ꯐꯗꯧꯅꯦꯕ ꯑꯗꯨꯁꯨ ꯌꯥꯗꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯁꯤ ꯐꯣꯇꯣ ꯏꯗꯤꯇꯔꯒꯗꯤ ꯌꯥꯝ ꯌꯥꯎꯔꯦ ꯍꯥꯏꯕꯅꯤ ꯃꯣꯏꯅ ꯑꯩꯈꯣꯏ ꯐꯣꯇꯣꯒꯁꯦ ꯏꯗꯤꯠ ꯇꯧꯕ ꯌꯥꯍꯜꯂꯦꯅ ꯁꯤ ꯑꯩꯈꯣꯏ ꯁꯤ ꯐꯣꯇꯣꯒꯁꯦ ꯏꯗꯤꯠ ꯇꯧꯕ ꯌꯥꯕꯒꯤ ꯑꯅꯧꯕ ꯑꯣꯞꯁꯟ ꯌꯥꯝ ꯌꯥꯎꯔꯦꯅ ꯁꯤꯗ ꯏꯗꯤꯠꯇ ꯆꯪꯒꯅꯤꯀꯣ ꯁꯤꯗ ꯏꯗꯤꯠꯇ ꯆꯪꯉꯀꯥꯟꯗ ꯁꯤ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣ ꯑꯞꯗꯦꯠ ꯇꯧꯕ ꯏꯗꯤꯠ ꯇꯧꯕ ꯌꯥꯝ ꯌꯥꯔꯦ ꯑꯗꯨꯗ ꯀꯥꯏꯅ ꯍꯥꯏ ꯁꯛꯁꯤꯗꯤ ꯍꯪꯉꯣꯏ ꯃꯥꯜꯂꯦ ꯁꯤ ꯑꯃ ꯂꯩꯔꯦ ꯁꯤ ꯂꯩꯔꯦ ꯁꯤꯕꯨꯗꯤ ꯇꯧꯔꯔꯣꯏ ꯁꯤ ꯚꯤꯗꯤꯑꯣꯁꯨ ꯌꯥꯔꯦ ꯀꯥꯏ ꯍꯥꯏꯕꯅꯤ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯑꯁꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤ ꯚꯤꯗꯤꯑꯣꯒꯁꯦ ꯁꯤ ꯏꯗꯤꯠ ꯇꯧꯕ ꯌꯥꯔꯦꯅ ꯍꯥꯏꯌꯦꯕ ꯁꯤꯒꯁꯦ ꯑꯩꯈꯣꯏ ꯏꯗꯤꯠ ꯇꯧꯕ ꯈꯣꯠꯄ ꯇ꯭ꯔꯤꯝ ꯁꯣꯔꯇꯟ ꯇꯧꯕ ꯑꯗꯨ ꯇꯧꯕ ꯗꯥ ꯇꯧꯕꯅꯀꯣ ꯑꯅꯧꯕ ꯐꯤꯆꯔꯅꯦꯅ ꯍꯥꯏꯕꯅꯤ ꯑꯇꯣꯞꯄ ꯑꯅꯧꯕ ꯐꯤꯆꯔꯁꯨ ꯂꯩꯕꯅꯦ ꯑꯩꯈꯣꯏ ꯗꯨꯋꯦꯜ ꯀꯦꯃꯦꯔꯥꯒ ꯑꯣꯏꯕ ꯐꯣꯟꯗ ꯁꯨꯝꯕꯗꯒ ꯑꯗꯣ ꯁꯤꯒꯤ ꯐꯤꯡꯒꯔ ꯄ꯭ꯔꯤꯟꯒꯁꯤꯁꯨ ꯑꯗꯨꯝ ꯌꯥꯝ ꯐꯥꯁ ꯑꯣꯏꯔꯦ ꯍꯟꯗꯛ ꯑꯅꯧꯕ ꯂꯥꯛꯄꯁꯦ ꯁꯤ iOS 13ꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯆꯥꯔꯖ ꯇꯧꯔꯀꯥꯟꯗꯁꯨ ꯁ꯭ꯋꯥꯏꯗꯁꯨꯅꯦ ꯁꯤꯒꯤꯁꯦ ꯑꯅꯧꯕ ꯑꯃ ꯑꯣꯏꯕꯅꯦꯕ ꯁꯤꯗꯩꯁꯤꯗ ꯀꯩꯅꯣ ꯑꯃ ꯑꯅꯧꯕ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯒ ꯁ꯭ꯋꯥꯏꯗꯁꯨ ꯁꯤꯝ ꯂꯧꯊꯣꯛꯑꯀꯥꯟꯗ ꯗꯣꯠ 4 ꯂꯩꯕꯅꯦ ꯁꯤꯝꯗꯣ ꯂꯧꯊꯣꯛꯇ꯭ꯔꯕꯅꯤꯅ ꯈꯪꯉꯔꯣꯏ ꯑꯗꯨꯒ ꯑꯦꯞꯀꯤꯗꯤ ꯌꯥꯝ ꯐꯥꯁ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯔꯥꯝ ꯃꯦꯅꯦꯖꯃꯦꯟ ꯁꯤꯒꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯦꯕ ꯁꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯩꯀꯩ ꯑꯍꯣꯡꯕ ꯂꯩꯕꯗꯨꯗꯤ ꯑꯩ ꯀꯣꯟꯅ ꯑꯃꯨꯛ ꯁꯦꯝꯊꯔꯛꯀꯦ ꯁꯤꯗꯤ ꯀꯩꯀꯩ ꯑꯍꯣꯡꯕ ꯂꯩꯕꯅꯣ ꯑꯗꯨꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣꯗ ꯁꯤꯗ ꯑꯇꯣꯞꯄ ꯀꯩꯝꯇ ꯑꯍꯣꯡꯕ ꯂꯩꯇꯦ ꯑꯩꯅ ꯈꯟꯕꯗ ꯁꯤ ꯕꯦꯇ꯭ꯔꯤꯗ ꯑꯍꯣꯡꯕ ꯑꯃ ꯂꯩ ꯑꯩꯈꯣꯏꯒꯤ ꯕꯦꯇ꯭ꯔꯤꯗ ꯁꯤꯗ ꯑꯣꯞꯇꯤꯃꯥꯏꯁ ꯕꯦꯇ꯭ꯔꯤ ꯆꯥꯔꯖꯤꯡ ꯑꯅ ꯍꯥꯏꯁꯦ ꯃꯁꯤ ꯑꯍꯣꯡꯕ ꯑꯃꯅꯤ ꯁꯤ ꯑꯣꯐ ꯇꯧꯊꯣꯛꯀꯦꯁꯨ ꯌꯥꯏ ꯑꯩꯈꯣꯏ ꯕꯦꯇ꯭ꯔꯤ ꯐꯒꯠꯅꯕꯅꯦꯅ ꯍꯥꯏꯕ ꯁꯤ 80% ꯍꯥꯏꯕꯅꯤ ꯌꯥꯝ ꯀꯨꯏ ꯆꯠꯂꯤꯗ ꯑꯩꯒꯤꯁꯨ ꯑꯗꯨꯝ 100 ꯀꯣꯏꯅꯒ ꯇꯧꯅ ꯆꯍꯤꯒꯨꯝꯕ ꯀꯨꯏꯔꯛꯑ ꯇꯧꯔꯤꯅꯦ ꯑꯗꯨꯒꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯣꯔꯠꯀꯠꯇꯤ ꯁꯤꯒꯁꯦ ꯑꯅꯧꯕ ꯁꯥꯏꯟ ꯑꯃ ꯑꯣꯏꯔꯝꯅꯦ ꯑꯗꯨꯒ ꯐꯣꯇꯣꯁꯦ ꯑꯩꯈꯣꯏ ꯑꯣꯇꯣ ꯄ꯭ꯂꯦ ꯇꯧꯍꯜꯂꯣꯏꯒꯦꯁꯨ ꯌꯥꯏ ꯁꯤ ꯑꯣꯇꯣ ꯄ꯭ꯂే ꯇꯧꯔꯤꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯁꯤ ꯆꯪꯉꯒ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯐꯣꯇꯣꯒꯤꯗ ꯆꯪꯉꯁꯦꯕ ꯍꯧꯖꯤꯛ ꯁꯤ ꯍꯧꯖꯤꯛ ꯐꯣꯇꯣꯁꯦ ꯁꯤ ꯍꯦꯛ ꯅꯝꯃꯨꯕꯗ ꯃꯇꯣꯝꯇ ꯑꯣꯇꯣ ꯄ꯭ꯂꯦ ꯇꯧꯕꯅꯦꯕ ꯁꯤꯅꯦ ꯂꯥꯏꯚ ꯐꯣꯇꯣꯅꯦ ꯑꯗꯣ ꯁꯤ ꯑꯩꯈꯣꯏꯅ ꯌꯥꯍꯜꯂꯣꯏꯒꯦꯗꯤ ꯁꯤꯗ ꯁꯤ ꯂꯥꯏꯚ ꯐꯣꯇꯣ ꯑꯣꯇꯣꯁꯦ ꯁꯤꯁꯦ ꯑꯣꯐ ꯊꯝꯗꯣꯛꯑꯒꯗꯤ ꯁꯤꯗꯤ ꯂꯥꯏꯚ ꯑꯣꯏꯔꯔꯣꯏꯕ ꯑꯍꯥꯟꯕꯒꯤ ꯇꯧꯕꯩ ꯑꯣꯏꯔꯅꯤ ꯍꯧꯖꯤꯛ ꯑꯣꯏꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯩ ꯀꯩꯝ ꯄꯥꯏꯗ꯭ꯔꯁꯨ ꯑꯣꯏꯗ꯭ꯔꯦꯗꯣ ꯁꯤ ꯌꯥꯔꯦ ꯁꯤꯅꯤ ꯄꯣꯁꯄꯨ ꯇꯥꯒꯦ ꯇꯧꯏꯅꯦ ꯁꯛꯁꯦ ꯋꯥꯔꯤꯗꯤ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯀꯦꯃꯦꯔꯥꯒꯤꯁꯦ ꯃꯁꯤꯁꯨ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯦꯝꯗꯣꯛꯅꯩꯗꯅꯀꯣ ꯃꯁꯤꯁꯦ ꯁꯦꯝꯗꯕꯤꯗ ꯌꯥꯕ ꯑꯣꯏꯗꯤ ꯐꯗꯧꯅꯤ ꯁꯤ ꯑꯅꯧꯕꯁꯦ ꯁꯦꯝꯃꯛꯑꯒꯗꯤ ꯒꯦꯝ ꯁꯦꯟꯇꯔ ꯑꯗꯨꯒ ꯑꯦꯞ ꯁꯦꯟꯇꯔꯗꯅ ꯑꯅꯧꯕ ꯌꯥꯝ ꯂꯥꯛꯑꯦꯕꯅꯦ ꯃꯈꯣꯟ ꯑꯃ ꯊꯣꯛꯂꯛꯏꯅꯦ ꯀꯥꯏꯔꯖꯥꯔꯦ ꯀꯥꯏꯔꯝꯃꯣꯏ ꯁꯤꯗ ꯑꯥꯔꯀꯦꯠ ꯑꯅ ꯇꯧꯔꯒ ꯁꯤꯗ ꯒꯦꯝꯒꯤ ꯑꯅꯧꯕ ꯌꯥꯝ ꯌꯥꯎꯔꯦꯅ ꯍꯥꯏꯕꯅꯦ ꯁꯤ ꯑꯩꯈꯣꯏ 1 month ꯐ꯭ꯔꯤ ꯐꯪꯅꯤ ꯑꯗꯨ ꯐꯪꯅꯤ ꯑꯗꯥ ꯐꯪꯅꯤꯅ ꯌꯥꯝ ꯌꯥꯎꯔꯦ ꯁꯤ ꯑꯩ ꯁꯤꯒꯤꯁꯦ ꯈꯤꯇꯪ ꯏꯁꯇꯨꯗꯤꯑꯣ ꯑꯃ ꯁꯦꯝꯕꯅꯦ ꯑꯃꯨꯛ ꯁꯦꯡꯗꯧꯅꯦ ꯑꯗꯣ ꯁꯦꯡꯗ꯭ꯔꯦ ꯌꯥꯝ ꯁꯦꯡꯗꯕꯕꯨꯗꯤ ꯅꯠꯇꯦꯗ ꯈꯔ ꯎꯅꯔ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯀꯣꯟꯅ ꯃꯊꯪ ꯇꯧꯔ ꯂꯣꯏꯔꯦ ꯇꯟꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒꯤꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯑꯣꯏꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯊꯕꯤꯔꯛꯑꯣ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ
ꯁꯤꯌꯥꯔꯃꯛ ꯇꯧꯗꯁꯨ ꯂꯥꯏꯛ ꯇꯧꯗ꯭ꯔꯒꯅ ꯗꯤꯁꯂꯥꯏꯛ ꯇꯧꯊꯕꯤꯔꯛꯑꯣ ꯄꯛꯏ ꯄꯛꯇꯦꯅꯁꯨ ꯍꯥꯏꯕꯤꯔꯛꯑꯣꯁꯨ ꯌꯥꯅꯤ ꯑꯗꯨꯝ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯁꯦꯝꯍꯟꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯊꯔꯛꯄ ꯌꯥꯅꯤ ꯑꯩ ꯑꯗꯨꯝ ꯁꯦꯝꯊꯔꯛꯀꯦ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯕꯁꯤꯁꯨ ꯋꯥꯏꯑꯦ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯇ꯭ꯔꯁꯨꯀꯣ ꯁꯦꯝꯕꯁꯤꯗꯤ ꯋꯥꯏꯑꯦꯕ ꯏꯗꯤꯠꯄꯨ ꯇꯧꯕ꯭ꯔꯣ ꯑꯃꯕꯨ ꯇꯧꯕ꯭ꯔꯣ ꯀꯔꯤ ꯁꯣꯏꯕ꯭ꯔꯥꯕꯨ ꯌꯦꯡꯕꯅꯣ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯈ꯭ꯔꯦ ꯚꯤꯗꯤꯑꯣ ꯁꯨꯝ ꯅꯨꯡꯉꯥꯏꯅ ꯁꯨꯝ ꯁꯦꯝꯃꯤ ꯗꯤꯜ ꯂꯦꯜꯂꯤꯕ ꯑꯗꯨꯗꯒꯤ ꯀꯔꯤꯒꯤ ꯑꯩꯈꯣꯏ ꯁꯐꯥꯔꯤꯗꯣ ꯍꯧꯖꯤꯛ ꯐꯥꯏꯜ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯌꯥꯔꯦꯅ ꯐꯥꯏꯜ ꯃꯦꯅꯦꯖꯔ ꯂꯩꯔꯦꯅꯗꯤ ꯍꯥꯏꯕꯅꯦ ꯑꯗꯣ ꯐꯥꯏꯜ ꯃꯦꯅꯦꯖꯔꯗꯣ ꯁꯤ iPhone 11 Pro ꯒꯥꯏꯁꯦ ꯐꯖꯔꯝꯗꯧ ꯃꯥꯜꯂꯦ ꯅꯍꯥꯟ Apple Store ꯍꯪꯉꯕꯅꯤ ꯀꯌꯥ ꯄꯤ ꯂꯥꯛ ꯑꯃ ꯍꯦꯟꯅ ꯄꯤ ꯏꯃꯥ ꯏꯄꯦꯝꯃꯅ ꯇꯧꯔ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯨꯒ ꯀꯩꯁꯨ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯣꯏꯗꯦ ꯁꯤ ꯑꯅꯧꯕꯒꯤ ꯁꯨꯝ ꯁꯥꯟꯅꯕꯒꯤꯗꯤ ꯅꯨꯡꯉꯥꯏꯗꯧ ꯃꯉꯥꯏ ꯑꯗꯣ ꯐꯣꯟꯁꯦ ꯀꯣꯟꯅ ꯍꯣꯡꯅ ꯂꯥꯛꯀꯥꯟꯗ ꯑꯣꯏꯅ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯃꯊꯪ ꯆꯍꯤ ꯑꯃꯅꯤ ꯂꯩꯔꯒ ꯍꯣꯡꯉꯅꯤ ꯃꯃꯜ 70% ꯍꯦꯟꯅ ꯇꯥꯔꯛꯑꯅꯤ ꯑꯗꯨꯀꯥꯟꯗ ꯗꯤꯜ ꯂꯦꯟꯕꯩ ꯑꯗꯨ ꯁꯨꯝ ꯑꯃ ꯄꯥꯏꯔꯒꯗꯤ ꯄꯥꯏꯅꯤꯡꯉꯛꯇꯦꯗ ꯑꯅꯧꯕꯒꯁꯨ ꯑꯩ ꯌꯥꯝꯅ ꯑꯅꯧꯕ ꯄꯥꯏꯅꯤꯡꯕꯁꯨ ꯀꯩꯁꯨ ꯑꯣꯏꯗꯦ ꯀꯩꯁꯨ ꯍꯦꯟꯅ ꯍꯦꯛꯇ ꯏꯝꯄ꯭ꯔꯨꯞꯃꯦꯟ ꯂꯩꯕ ꯅꯠꯇꯦꯕ ꯁꯤ ꯀꯦꯃꯦꯔꯥ 3 ꯍꯥꯞꯆꯤꯜꯂꯦ ꯀꯥꯏ ꯑꯩ ꯍꯧꯖꯤꯛ ꯄꯥꯏꯔꯤ ꯁꯨꯃꯥꯏꯅ ꯖꯨꯝ ꯇꯧꯕꯒ ꯌꯥꯔꯕ ꯑꯣꯏꯔꯦ ꯍꯥꯟꯅꯁꯨ ꯌꯥꯔꯝꯒꯅꯤ ꯑꯩ ꯍꯧꯖꯤꯛ ꯄꯥꯏꯔꯤꯁꯨ ꯗꯨꯋꯦꯜ ꯀꯦꯃꯦꯔꯥꯅꯤ ꯁꯣꯅꯤ ꯁꯦꯝꯁꯪꯒꯤꯁꯦ ꯑꯗꯨ ꯀꯩꯁꯨ ꯈꯦꯠꯅꯕ ꯑꯣꯏꯗꯦꯕ ꯁꯤꯗ ꯋꯥꯏꯠ ꯂꯦꯟꯁ ꯑꯃꯅꯦ ꯇꯦꯂꯤ ꯐꯣꯇꯣ ꯑꯃꯅꯦ ꯆꯨꯝꯅꯒꯤ ꯅꯣꯔꯃꯦꯜ ꯐꯣꯇೋ ꯑꯃꯅꯦ ꯑꯗꯨꯅꯤ ꯌꯥꯎꯔꯤꯁꯦ ꯋꯥꯏꯠ ꯂꯦꯟꯁ ꯑꯃ ꯌꯥꯎꯔꯝꯃꯅꯤ ꯇꯦꯂꯤ ꯐꯣꯇꯣ ꯑꯃ ꯌꯥꯎꯔꯝꯃꯅꯤ ꯖꯨꯝ ꯀꯩꯀꯥ ꯇꯧ ꯌꯥꯅꯕ ꯑꯃꯅ ꯗꯕꯜ ꯌꯥꯝ ꯑꯦꯛꯁꯇ꯭ꯔꯥ ꯋꯥꯏꯠ ꯑꯣꯏ ꯍꯥꯏꯕ꯭ꯔꯥ ꯑꯗꯨ ꯑꯃꯁꯨ ꯑꯣꯏꯔꯝꯃꯅꯤ ꯑꯗꯨꯅꯤ ꯀꯩꯁꯨ ꯌꯥꯝꯅ ꯍꯦꯛꯇ ꯏꯅꯣꯚꯦꯁꯟ ꯍꯦꯟꯅ ꯌꯥꯎꯕ ꯅꯠꯇꯦꯕ ꯃꯃꯜꯅ ꯇꯥꯡꯉꯤꯕ ꯀꯣꯟꯅ ꯑꯗꯣ ꯍꯟꯗꯛ ꯍꯨꯋꯥꯏ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒꯤ ꯑꯅꯧꯕ ꯑꯃ ꯊꯣꯛꯑꯦꯕꯅꯦ ꯑꯗꯨꯗꯤ ꯄꯣꯁ ꯇꯥꯏꯌꯦ ꯑꯗꯨꯗꯣ ꯑꯗꯨꯒꯨꯝꯕꯗꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ 9 ꯃꯣꯠꯀꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯣꯏ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯈ꯭ꯔꯦ ꯄꯥꯔꯐꯣꯔꯃꯦꯟꯁꯀꯤꯗꯤ ꯀꯩꯝ ꯈꯦꯠꯅꯗꯦ ꯃꯁꯤ 2015ꯒꯤ ꯐꯣꯟꯅꯦ ꯍꯥꯏꯕꯅ ꯃꯁꯤ ꯌꯥꯝ ꯊꯤꯅ ꯅꯩꯔꯤ ꯍꯧꯖꯤꯛ ꯄꯥꯔꯐꯣꯔꯃꯦꯟꯁꯀꯁꯦ ꯑꯩꯈꯣꯏꯒꯁꯨ ꯍꯦꯟꯅ 2GB RAM ꯈꯛꯇꯪꯅꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯤ ꯐꯣꯟꯁꯦ ꯑꯗꯨꯝ ꯌꯥꯔꯤꯕ ꯁꯤꯖꯤꯟꯅꯕ ꯐꯖ ꯑꯗꯨꯝ ꯌꯥꯔꯤ ꯑꯩꯒꯤ ꯀꯔꯤ ꯅꯣꯂꯦꯖꯁꯤꯁꯨ ꯁꯥꯜꯂꯦ ꯅꯥꯜꯂꯦ ꯀꯔꯤ ꯁ꯭ꯄꯤꯠ ꯊꯨꯏꯒ ꯍꯥꯏꯕ ꯑꯅꯤꯁꯦ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯔꯤꯕ ꯑꯅꯤꯁꯦ ꯀꯩꯁꯨ ꯌꯥꯝ ꯈꯦꯠꯅꯕ ꯑꯣꯏꯗꯦꯕ ꯑꯇꯣꯞꯄꯗꯤ ꯀꯩꯁꯨ ꯂꯩꯇꯦ ꯑꯇꯣꯞꯄ ꯀꯩꯀꯩ ꯂꯩꯔꯤꯁꯤ ꯁꯣꯔꯠꯀꯠ ꯑꯗꯨꯗ ꯑꯩꯅ ꯁꯤꯖꯤꯟꯅꯗꯕ ꯃꯌꯥꯝꯁꯤ ꯍꯌꯦꯡꯗꯤ ꯑꯝꯇ ꯁꯦꯝ ꯇꯥꯔꯦ ꯚꯤꯗꯤꯑꯣ ꯑꯩꯅ ꯁꯤꯖꯤꯟꯅꯗꯕ ꯑꯦꯞ ꯑꯅ iPhoneꯗ ꯌꯥꯎꯕꯅꯀꯣ iOSꯀꯤ ꯑꯅ ꯁꯤ ꯂꯩꯔꯦ ꯁꯤ ꯐꯥꯏꯜꯁꯤꯁꯨ ꯑꯩꯈꯣꯏ ꯐꯥꯏꯜ ꯍꯥꯞꯄ ꯌꯥꯔꯅꯤ ꯈꯣꯠꯂꯅꯤ ꯀꯥꯏ ꯍꯥꯏꯕꯅꯤ ꯄꯣꯠ ꯆꯩ ꯍꯥꯞꯄ ꯌꯥꯔꯅꯤꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯅ ꯁꯤꯅ ꯁꯤ ꯂꯩꯔꯦ ꯑꯇꯣꯞꯄꯗꯤ ꯀꯩꯁꯨꯕꯨ ꯌꯥꯎꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯀꯩꯁꯨ ꯍꯦꯟꯅ ꯑꯇꯣꯞꯄ ꯌꯥꯎꯗꯦ ꯁꯤ ꯍꯣꯏ ꯐꯣꯟꯁꯤꯕꯨꯗꯤ ꯌꯥꯝ ꯊꯨꯔꯦ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟꯁꯨ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯩꯁꯨ ꯍꯦꯟꯅ ꯅꯩꯕꯕꯨꯗꯤ ꯌꯥꯎꯗꯦ ꯑꯗꯣ ꯌꯥꯝꯅꯗꯤ ꯄꯣꯁ ꯇꯥꯔꯦꯅ ꯈꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯃꯁꯤ ꯅꯨꯡꯉꯥꯏ ꯑꯇꯩ ꯅꯠꯇ꯭ꯔꯁꯨꯀꯣ ꯕꯣꯂꯨꯝꯁꯦ ꯉꯥꯛꯇ ꯇꯣꯏꯅ ꯁꯥꯟꯅꯕ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯀ ꯌꯦꯡꯀꯥꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯃꯁꯤꯁꯦ ꯍꯣꯏ ꯑꯗꯨꯒ ꯑꯦꯞꯁꯦ ꯌꯥꯝ ꯄꯤꯛꯊꯔꯦꯕꯅꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛꯀꯥꯟ ꯌꯥꯝ ꯆꯥꯎꯔꯝꯕ ꯑꯦꯞꯀꯗꯣ ꯑꯟꯂꯣꯛ ꯗ ꯄꯋꯥꯔ iOS 13 ꯒꯥꯏꯁꯤ ꯗꯤꯁ ꯑꯦꯞꯁ ꯑꯦꯟ ꯒꯦꯝꯁ ꯑꯥꯔ ꯗ ꯀꯤ ꯀꯥꯏꯅ ꯇꯧꯔꯝꯃꯦ ꯑꯩꯈꯣꯏ ꯋꯥꯔꯤ ꯂꯩꯕꯖꯥꯠꯅꯦ ꯃꯣꯏꯁꯦ ꯑꯅꯧ ꯇ꯭ꯔꯥꯏ ꯁꯝꯊꯤꯡ ꯅ꯭ꯌꯨ ꯀꯥꯏꯅꯀꯣ iOS 13ꯒꯤꯅꯦ ꯗꯥꯔꯛ ꯃꯣꯠ ꯑꯗꯨ ꯐꯥꯏꯜ ꯀꯟꯇ꯭ꯔꯣꯜ ꯑꯗꯨꯗ ꯌꯥꯝ ꯌꯥꯎꯔ ꯃꯥꯜꯂꯦ ꯑꯦꯛꯁꯄ꯭ꯂꯣꯔ ꯗ ꯅ꯭ꯌꯨ ꯋꯥꯔꯜ ꯑꯣꯐ AR ꯁꯤꯅ ꯁꯤ ꯑꯣꯏꯈ꯭ꯔꯦ ꯒꯦꯝꯗꯤ ꯇꯧꯗ꯭ꯔꯕꯅꯤꯅ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯀꯔꯤꯅꯣ ꯉꯁꯥꯏ ꯍꯥꯏꯔꯝꯕꯗꯨꯕꯨ ꯆꯦꯅꯦꯜꯒꯤꯗꯣ ꯑꯩ ꯁꯤ ꯐꯦꯁꯕꯨꯛꯇꯁꯨ ꯍꯥꯞꯀꯠꯂꯦ ꯐꯦꯁꯕꯨꯛꯇ ꯑꯍꯥꯟꯕ yꯦꯡꯕꯤꯕ ꯂꯥꯏꯛ ꯇꯧꯕꯤꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯄꯦꯖꯁꯦ ꯂꯥꯏꯛ ꯐꯣꯂꯣ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕꯇ ꯑꯣꯏꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯊꯕꯤꯔꯛꯑꯣ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯔꯛꯄ ꯅꯨꯡꯉꯥꯏꯗꯅꯀꯣ ꯂꯥꯏꯛꯀ ꯃꯁꯤꯡ ꯌꯥꯝꯗꯤ ꯅꯨꯡꯉꯥꯏꯗꯅ ꯃꯌꯥꯝ ꯌꯦꯡꯕꯤꯔꯦꯗꯤ ꯁꯨꯝ ꯑꯩꯁꯨ ꯁꯦꯝꯖꯔꯤꯕꯅꯤꯅꯀꯣ ꯑꯇꯣꯞꯄꯁꯨ ꯁꯨꯝ ꯁꯦꯝꯊꯔꯛꯀꯦ ꯑꯩ ꯉꯁꯥꯏ hꯧꯖꯤꯛ ꯑꯩ ꯋꯥꯛ ꯆꯠꯂꯨꯕꯩꯅꯤ ꯌꯥꯝꯅꯗꯤ ꯆꯠꯇ꯭ꯔꯦ ꯀꯤꯂꯣꯃꯤꯇꯔ ꯁ꯭ꯇꯦꯞꯁꯦ ꯀꯤꯂꯣꯃꯤꯇꯔ ꯑꯣꯏꯅꯗꯤ ꯌꯥꯝꯗ꯭ꯔꯦ ꯀꯤꯂꯣꯃꯤꯇꯔ 3.8 ꯈꯛꯇꯪ ꯑꯣꯏꯅ ꯁ꯭ꯇꯦꯞꯄꯨꯗꯤ ꯑꯦꯔꯥꯎꯟ 6,900 ꯃꯨꯛꯅꯤ ꯁꯤ ꯑꯗꯨꯝ ꯆꯠꯄꯤꯌꯨ ꯌꯥꯝꯅ ꯆꯠꯄ ꯑꯣꯏꯇꯥꯔꯗꯤ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏ ꯑꯗꯨꯝ ꯈꯪꯉꯅꯤ ꯑꯗꯣ ꯅꯣꯡꯃꯗ ꯑꯩ ꯍꯧꯖꯤꯛ ꯆꯠꯂꯨꯏꯗꯣ ꯄꯨꯡ ꯑꯃꯔꯣꯝ ꯆꯠꯂꯨꯕꯅꯤ ꯌꯥꯝ ꯇꯞ ꯆꯠꯄ ꯊꯨꯅ ꯆꯠꯄ ꯅꯠꯇꯦ ꯍꯦꯛꯇ ꯆꯠꯁꯟꯕꯁꯨ ꯀꯥꯟꯅꯗꯦ ꯑꯗꯨ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯦꯞꯁꯦ ꯃꯣꯏ ꯒꯨꯒꯜ ꯁꯤ ꯃꯦꯞꯁꯦ ꯑꯅꯧꯕ ꯑꯣꯏꯔꯦ ꯀꯩ ꯍꯥꯏꯕꯅꯤ 3 ꯑꯗꯨꯗ ꯀꯩꯁꯨ ꯌꯥꯝ ꯈꯦꯠꯅꯗꯦꯗ ꯒꯨꯒꯜ ꯃꯦꯞꯅꯕꯨ ꯑꯩ ꯇꯧꯗꯦ ꯀꯩꯁꯨ ꯌꯥꯝꯅ ꯏꯅꯣꯚꯦꯁꯟ ꯀꯩꯁꯨ ꯂꯩꯔꯝꯃꯣꯏꯅ ꯒꯨꯒꯜꯅ ꯍꯦꯟꯕꯅꯦꯅ ꯁꯨꯝꯕꯩ ꯃꯇꯥꯡꯗꯗꯤ ꯒꯨꯒꯜꯅ ꯍꯦꯟꯕꯅꯦꯕ ꯃꯣꯏꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯤꯅꯦꯕ ꯑꯦꯄꯜꯅ iOSꯅ ꯍꯦꯜꯂꯤ ꯀꯥꯏꯅ ꯍꯣꯏ ꯑꯅꯧꯕ ꯂꯥꯛꯄꯒꯤꯕꯨꯗꯤ ꯅꯨꯡꯉꯥꯏꯀꯣ ꯌꯦꯡꯕ ꯑꯗꯣ ꯀꯩꯁꯨ ꯍꯦꯟꯅ ꯃꯣꯏꯅ ꯍꯦꯜꯂꯝꯗꯧ ꯅꯠꯇꯦꯕ ꯑꯗꯨꯒꯨꯝ ꯂꯩꯔꯦ ꯁꯤ ꯕꯤꯖꯤꯅꯥꯒ ꯂꯩꯌꯦꯅ ꯊꯣꯛꯂꯛꯏꯁꯦ ꯑꯇꯣꯞꯄꯗꯤ ꯁꯤ ꯌꯥꯎꯔꯦ ꯍꯣꯏ ꯑꯗꯨꯒ ꯑꯇꯣꯞꯄ ꯐꯤꯆꯔ ꯑꯃ ꯍꯥꯏꯔ ꯃꯣꯏ ꯀꯦꯂꯦꯟꯗꯔꯁꯦ ꯑꯇꯣꯞ ꯑꯅꯧ ꯁꯦꯝꯃꯦ ꯃꯣꯏ ꯐꯖꯅ ꯁꯦꯝꯃꯦ ꯀꯩ ꯍꯥꯏꯕꯅꯤ ꯑꯗꯨ ꯏꯕꯒꯤꯅ ꯀꯩꯁꯨ ꯌꯥꯝ ꯈꯦꯠꯅꯕ ꯑꯣꯏꯔꯝꯗꯧ ꯃꯥꯟꯗꯦ
ꯈꯦꯠꯅꯕ ꯎꯕ ꯕꯦꯇ꯭ꯔꯤ ꯆꯥꯔꯖꯤꯡ ꯌꯦꯡꯂꯅꯤ ꯁꯤ ꯈꯔ ꯄꯥꯛꯊꯣꯛꯄ ꯎꯔꯅꯤ ꯁꯤ ꯈꯔ ꯎꯔꯅꯤ ꯑꯗꯣ ꯁ꯭ꯄꯤꯠ ꯈꯔ ꯊꯨꯕ ꯍꯥꯏꯁꯦ ꯁꯤꯅꯤ ꯍꯣꯏ ꯌꯥꯝꯅꯕꯨꯗꯤ ꯃꯅꯨꯡꯗ ꯁꯦꯝꯃꯝꯒꯅꯤꯀꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯥꯝꯅ ꯁꯨꯝ ꯍꯦꯟꯖꯟꯅ ꯌꯦꯡꯉꯨꯗꯕꯩꯁꯨ ꯑꯣꯏꯔꯝꯒꯅꯤ ꯁꯤꯟꯅꯔꯀꯥꯟꯗ ꯑꯩ ꯅꯨꯃꯤꯠ ꯍꯨꯝꯅꯤꯃꯨꯛ ꯁꯤꯖꯤꯟꯅꯔꯕꯅꯤꯅ ꯅꯉꯣꯟꯗ ꯑꯍꯣꯡꯕ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯑꯍꯥꯟꯕꯗꯨꯒ ꯈꯔꯕꯨꯗꯤ ꯂꯩꯔꯝꯒꯅꯤ ꯀꯩꯁꯨ ꯌꯥꯝꯁꯨ ꯁꯤꯖꯤꯟꯅꯗ꯭ꯔꯦ ꯁꯤ ꯐꯣꯟꯁꯦ ꯑꯗꯨꯅꯅꯦ ꯌꯨꯇ꯭ꯌꯨꯕ ꯈꯔ ꯌꯦꯡꯅꯕ ꯑꯗꯨꯒ ꯁꯤ ꯚꯤꯗꯤꯑꯣ ꯈꯔ ꯅꯝꯕ ꯑꯗꯨꯒꯤ ꯇꯧꯔ ꯑꯩ ꯁꯝꯅ ꯍꯧꯖꯤꯛ ꯔꯦꯀꯣꯔꯠ ꯇꯧꯔꯤꯕ ꯁꯦꯝꯁꯪꯒꯤ ꯐꯣꯟꯁꯦ ꯁꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯦꯕ ꯑꯩ ꯊꯥ ꯑꯃꯨꯛ ꯍꯦꯟꯖꯜꯂꯛꯑꯦ ꯁꯤꯁꯦ ꯌꯥꯝ ꯁꯤꯖꯤꯟꯅꯔꯝꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯈꯤꯗ꯭ꯔꯦ ꯁꯤꯗꯒꯁꯨ ꯑꯩ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡꯁꯨ ꯇꯧꯈꯤꯗ꯭ꯔꯦ ꯑꯃꯨꯛ ꯇꯧꯕꯁꯨ ꯌꯥꯎꯏ ꯊꯥꯏꯅ ꯇꯧꯕ ꯍꯥꯏꯕꯨ ꯒꯨꯒꯜ ꯁꯤ ꯒꯨꯒꯜ ꯀ꯭ꯔꯣꯝꯗꯒꯤ ꯏꯟꯇꯔꯅꯦꯠ ꯇꯧꯕ ꯌꯨꯇ꯭ꯌꯨꯕꯇꯅ ꯌꯨꯇ꯭ꯌꯨꯕ ꯌꯦꯡꯕ ꯁꯤꯅꯤ ꯑꯇꯣꯞꯄ ꯀꯩꯁꯨ ꯇꯧꯗꯦ ꯁꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗꯨꯅ ꯃꯌꯥꯝ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯊꯕꯤꯔꯛꯑꯣ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯑꯍꯥꯟꯕ ꯌꯦꯡꯕ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯁꯤ ꯍꯥꯞꯄꯁꯦ ꯚ꯭ꯌꯨꯁꯦ ꯀꯩꯁꯨ ꯌꯥꯝꯗꯦ ꯑꯗꯣ ꯑꯩꯁꯤ ꯆꯦꯅꯦꯜ ꯑꯅꯤꯁꯨꯕꯁꯤꯅ ꯁꯤ ꯁꯞꯁꯀ꯭ꯔꯥꯏꯕꯔ 3ꯂ ꯀꯩꯅꯣꯝ ꯂꯩꯕꯅꯤ ꯁꯤꯒꯤꯁꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯑꯩꯅ ꯍꯥꯞꯊꯕꯅꯤ ꯁꯤꯅꯤ ꯏꯪꯂꯤꯁꯀꯤ ꯑꯣꯏꯅ ꯇꯧꯊꯒꯦꯅ ꯁꯤꯅꯤ ꯑꯗꯨꯒ ꯐꯦꯁꯕꯨꯛꯅ ꯐꯦꯁꯕꯨꯛ ꯑꯣꯏꯔꯦ ꯃꯁꯤꯗꯤ ꯆꯦꯅꯦꯜ ꯁꯤꯒꯤꯁꯦ ꯑꯅꯧꯕ ꯍꯥꯏꯈ꯭ꯔꯦꯗꯅ ꯉꯁꯥꯏꯁꯨ ꯁꯤ ꯑꯅꯧꯕ ꯑꯃ ꯑꯣꯏꯔꯦꯀꯣ ꯁꯤꯁꯨ ꯐꯥꯏꯟ ꯃꯥꯏꯟ ꯀꯥꯏꯁꯦ ꯑꯅꯧꯕ ꯑꯣꯏꯔꯦ ꯑꯇꯣꯞꯄꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯑꯇꯣꯞꯄ ꯑꯩ ꯑꯅꯧ ꯂꯩꯔꯒꯗꯤ ꯑꯩ ꯏꯁꯀ꯭ꯔꯤꯟ ꯔꯦꯀꯣꯔꯗꯔ ꯇꯧꯔꯒ ꯑꯗꯨꯝ ꯏꯁꯀ꯭ꯔꯤꯟ ꯔꯦꯀꯣꯔꯗꯔꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯄ ꯈꯣꯠꯄ ꯑꯗꯨꯝ ꯇꯧꯊꯖꯔꯛꯀꯦ ꯁꯤꯅ ꯉꯁꯤꯅ ꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯑꯅꯧꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯇꯧꯊꯔꯛꯀꯦ ꯍꯌꯦꯡ ꯗꯦꯠ 30ꯗ ꯑꯅꯧꯕ ꯑꯃ ꯂꯥꯛꯀꯅꯤ 13.1ꯗꯣ ꯑꯗꯨꯒꯤꯗꯣ ꯑꯃꯨꯛ ꯁꯦꯝꯊꯔꯛꯀꯦ ꯃꯗꯨ 13.0.1 ꯑꯣꯏꯗꯣꯏꯔꯥ 13.1 ꯑꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯗꯨ ꯁꯦꯝꯊꯔꯛꯀꯦ ꯃꯗꯨꯗ ꯈꯔ ꯅꯩꯔꯛꯀꯗꯧ ꯃꯥꯜꯂꯦ ꯑꯗꯨꯁꯨ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯂꯣꯏꯁꯤꯜꯂꯒꯦ